Arambai News Guwahati Maitilongi Pau Tawi Resing Yan Hanbu Maktada Chingangbam Suzitrani na Kurumjari. Hosingasigi Samlapa Mariba Pausing Lowirasi. Asamgi Congress Manungda Amada Hunaba Chainaba Hengalakle. Congress MP Abdul Khalik Amadi MLA Serman Aligi Marakta Kanna Hunarakle. Hunariba Sisu Congress Kimatangdane. Congress tagi tanthokpagi phibam da lairiba Serman Alina karigumba BJP na kafi roiba tarabade Congress ti munafir ni maramaduna Muslim gi oina Congress na hena khudong thiningai ni hairakle Miya Muslim gi matang da su palladuna lisang sitna samda panduna laklaba Congress na ngasisu Miya Muslim singi matang da phirep amatta sengdoktri Congress ki phirep karino Miya Muslim singasi Assam gi citizen ni haina ngasi fawbda Congress na haidri haina su Serman Alina makata rakhi Abdul Khalik na masama Congress ta leiri ngaidana asigumba wahang singasi hangdraga haujikna Congress ta gi lapthokraga lengak ta hangbagi mahutta Congress ta hangjilakliba se karigino haina su mahakna makata rakhi Assam ki airport sing habadi Lakhimpur, Dribugar, Jorhat amadi Silchar airport sing pakthok chokthokna ba amadi upgrade tawnana bagi damak lagliba May 10 fawbagi manungda Assam lengakna center da lam khusinaragani haina ngasi Assam gi CM Himanta Biswa Sarmana lauthokre mathag Assam gi Lilabari airport ta awang nongpokte yan hanboina Red Bird Flight Training Academy ma ngarang lebak pokpa numita hangdokhibasi yamnamak landmark oiba thorang amane Lamdamasigi aviation ki puarida mutnaidana iduna lehoragani haike. Academy asida chaurakna pilot chani muktamgani mairoi singasigi chada tarade lairaba amadi lower middle class imung singdagi oigani amadi makhoibu Assam lengakna sponsor tawgani hainasu CM na ngasi lauthokhi. Ngasi Guwahati Medical College Hospital da angakpa thogdok amoina Tha taret khakta suribi nupi macha ma children ward tagi huranduna pukre mamana tumthakraba matung mapana angang asibu senaringai kaplakpadagi themba ngamkhide amadi nupi amana thembige haiduna pukhibadagi mapasu tumthakiduna mikap thoklakpada angang asi leiramkhidabane adubu thawong asi mama mapana laithokpadagini haina hospital authority na phongdorakle Marks uppa nupi amana pukhibane mapana nupi adubu masak khanghaude su haire hospital gi CCTV camera kharasu yadabagi khudong chaba nupi asina lawkhe panba yai angang asi laiho amadi anemia na nabadagi hospital asida hawkhiba March ki kunmari dagi layengduna leirakhibani haina GMCH ki superintendent Dr. Avijit Sarmana Paumishingda khanghalakhi Directorate of Language Planning and Implementation, Government of Manipur, Milal Kangleipak, Milal Kasarpana Amadi, Maifana Puna Kusamnaduna, South Barak Rural Development Agency, Hall Binakandi, Kasargi Hall the Nimit Tarani Chupna Chatarakpa, Miti Mek Tambibagi, Loishan Bagi Thorum, Ngasi, Pangtokre. Thoromasiga Marilina na certificate Amadi Kudol Potsing Su Yen Toki. Thoromasida Yanglem Biren Maitei President Milalna President Rina Singh Chairperson MDC na Chief Guest Dr. Ken Cha na Special Guest Amadi Mutum Babadhon Singh na Guest of Honor Oiki Amadi Dr. Satyavati General Secretary Milal Kasar Panana Thagat Wahi Piduna Ngasigi Thoromasi Loishin Ki Cheragasida Kasar Silchargi DC Office Mamangda Ngasi Mitay Yelho Mayek Kanba Amadi Sandokpa Loop Assamna Sin Langduna Hogzik Maifana Milalga Kusamnaduna Mitay Mayek Kuntaret Po Takpi Tambibagi Kongzangama Kasargi Mafam Kayada Hokibe April Mangadagi Chatharakliba Sibu Yaningdaba Fongdukpagi Wakat Mifam Ama Pamkre Lubasigu Wangang Loisingna Pangwishingda Assam lengaki ayaba yaudana chet na duna leriba mayek asibu nampuda school sing da takpi tambibagi khongjangama changsilakliba asimak yamnamak laibak thibane masi athubu matamda lephan binaba ningsinglakhi protester singna makuta play card paiduna asengba achumba mitei mayek puthokadabani haiba kholau kya su laukhi Kasargi DC ki kuthangda Assam ki Chief Minister da Kasar Assam ki Maifa amadi Manipur gi Milal ga chungsinaduna chet nariba mitei mayek kuntaret haibadi konung mayek Assam gi school sing amadi lamdam kayada Bharat lengaki amadi Assam lengaki ayaba amata yaudana takpi tambiriba sibu thingjinbiyu haibagi
memorandum ama pishinki. Manipurda lanai miyoi kharana run tawriba bank singna depositor singda hanpham thokpa sel handoktre habagi wakat kya lakpadagi Manipur lengakna lokhulakpa action oina bank khara thijin humjinaba Imphal West Police ta thodang sinakre hairi Lamjingba Finance Nagampal Manipur Development Financial Investment Kaisampat Scholars Finance Kwakaithel amadi Salai Teragi mathakta inquiry chathanaba hairi Families Committee for Observation of 13 April na sinduna ngasi thangoi cherau ching de leiba thoba singi ningsing khubam yauna kodom pokpi tekcham saumbung amadi atei atei mafam kya de leiba ningsing khubam singda leikidraba singi imung manung yauna chingmi tammi jati kayagi miyoi cha kayana haikat lekat tamkhre cherau singi thorom asida thokaning daba thodok sing thoktanaba masing yamlaba CRPF amadi police personnel singna ngaksen ki Ningsing bayay, Inglising mga chamapan marfuni thoigi April 12 da Imphal West ki Kodom Pokpida Indian Army ga khud thoknabada PLA gi kadar mapan laikhidabane. Moirang de pangthokladuna Silchar Moirang Silchar motor bike rally ama Silchar dagi lamthakraba matung ngasi Jiribamgi Western Gate ta yamlaba miyamna oklaba matung hotel leibak leida achamba thorom ama pangthoklabagi matung Imphal Moirangi damak lamthaki ngasi gi thorom aduda Dr. Jay Rai VP All India Netaji Subhash Chandra Bose Birth Anniversary Committee Jiribam Committee dagi Dr. CH Kamal Singh Jiribam Committee asigi ex member Y Ashok Kumar Singh amadi Pramotesh Das na saruk yaki Tripura Travel Areas Autonomous District Council Administration na state asigi indigenous traditional fizol chayolamada amuktang setpa tangai fadaba ohenkre Council asigi employee kudimak order ase ngakna chatana bahira kibaga loinana council gi chairman chief executive member amadi district council gi member singsu order ase ngakna chatkadabani hairakle Panbayai Tripura Travel Council asida employee amadi official lising taruk leiribane adubu council asigi employee chada taradagina taramanga fawade indigenous natte adu arabadi layau cha nataba staff sing asisu setpa taribra haina BJP MDC gi Bimol Chakmana wahang hanglakre Russia gi President Vladimir Putin gi lanjang asi Arctic lomda landabagi phibam ama uba fanglakle Finland ngamkhai yona Russian missile kapsin bagal loinana Russian army su thajinkre akalamaromdana Ukraine gi konung sahar Cape takhairabagi matung central Ukraine da su lan chathabaga loinana Donbass ta akanba lanjang changsilakle Jairaga sida Putin na ngasi su amuka su west ki mathakta warning tawrokhibaga loinana khud thingjilaklabade madugi mahai kiningai oigani hairakre Ukraine gi phirep Russia na yaba ngamloi maramaduna Ukraine da landaba lepkhiroi hainasu Putin na hairakle Jairaga sida Mariupol da Ukrainian landmi lisingama hena surrender tawrakre haina Russia gi defense ministry na phongdorakle Sri Lanka da akiba phangna sel thumgi awaba mayoknabadagi cheleiba ngamdabadagi mahairoi singi parikya pangthokpa ngamkidrabagi matung health system da su khudong thiba khaya mayoknarakle Hidak Lairaktre surgical operation kaya cancel tauba tarakle. Adubu Pibamasi Yoraba Fawada Lebagasigi President Mahinda Rajapakshana Mahaki Imungi leadership ki mayok Lauriba protester sing Kazik Wakal Kanta Binaba Hirakibagal Loyana protest Oriba Naharol Singh the Paminaduna Wari Sanase Hirakre. Aroibadangasigi Tentakpa Maroiba Pau Kara. Assam Police na Karbi Anglong da gari amadagi chimpanzee manga kanbangam hokre thogdoga sida chenaba myoi anisu phabangam kre Guwahati Municipal Corporation Mikhal da handakti MA PhD Doctor amadi engineer kayasu mirep oina chongthorakle Oil India Limited da cyber attack ki case hacker singna company asigi Duliajan server hack tawdringegi mamangda $1 lakh humbudra manga demand tawrakhe Assamgi crime branch namasigi matangda thi humba chathaba hokre Hanagi minister mathaga Assamgi Sarupathardagi marirak MLA karamlaba AJP gi luchingba Binod Gwala ngasi laikhitre matang sangna GMCH ta laikannaduna leraklabagi matung mahak laikhidabane
Sajibugi Tarahumdoini Panba Gauradharma Chatpasingi Cherauba Sinalakpada Manipur State Council Communist Party of Indiana Yaifa Pausel Pirakle Noma Panbagi Cherauba Pangthokibagum Awangba Chingsing the Lachaba Laipam Singda Cherau Ching Kabagi Thorum Pangthokpada Namaki Yaipaba Ohen Biu Hinasu Pauselakle Good Friday da Mideng Tamlaga Lagliba April Taramanga East Khasi Hills District da Dry Day Lauthokre Naga Students Federation na Hindi bu compulsory ohenabagi center gi khongjang oppose tawrakle adubu Meghalaya gi CM Conrad Sangmana de awang nongpok ta Hindi tamhannabagi center na changchilakliba khongjang asibu taramna okre Hindi tambada karigumba aranba amatta uba fangde Hindi amasong English tambasidi yamnamak kanai hairakle MNC gi Chief Raj Thakre na Uniform Civil Code UCC dabi tawkre BJP gi Nyay Yatra Rajasthan lengak na thingjin kre BJP MP Tejaswi Surjan Chingba Luchingba kaya phajin ki bagaloina Karauri da prohibitory order thamkre Andhra Pradesh da Home Minister Isarappa gi phibam lusilakle CM Bomaina mahak kaukre Matomta sijakhiba contractor gi imungi miyoi singna Isarappa gi mathakta action lokhatriba makai hakchang mai thakiroi lepkre ED na sel namthak tawbugi kesta Nawab Maliki Maral Mathum Nipan attached tawkre Tamil Nadu gi CM MK Stalin na Dr. BR Ambedkar gi mapok numitpu state asida Equalitarian Day haina celebrate tawragani lauthokre Odisha lengak na state asigi district khudingmakta school singda hockey club amamam hangdoklagani lauthokre Cabinet na Rashtriya Gram Swaraj Abhiyan Inglisingani Kunmanga Kuntaruk Phawba Chathanabagi Ayaba Pikre Airports Authority of India na Airport Taramarida Chathok Chasin Waba Passenger Sinda Khudong Chaba Pinanabagi Damak Ambulips Pikre Masigi Manungda Imphal Airport su Yauri Spice Jet ki pilot Marfutarada Boeing 737 Max aircraft operate toba DCGI na athingba thamkre aircraft thonanabagi damak pilot singasi amukamuk ningthina retrain togodabani hairakle Transgender sing maromdom lepchaba ngamnanabagi damak makhoida skill training pibagi akhanaba thorang ama Kerala lengakna paikhalakre COVID vaccine Covovax angang singi oina sizinaba India lengakna ayaba pikre miyoi khudingmak phanghanaba masi Cowin app ta hapchinnaba ngairi private market ta masigi mamal ataigumna lupa chaniga kunmanga khaktamak pigani haina other punawala na hairakle US ki Georgia da Sikh miyoi anida phu chaikre Pakistan gi Shehbaz Sharif na Prime Minister oiraba matung mahaki mayamba hanagi Prime Minister Nawaz Sharif yamna thunamak Pakistan da halal halakdagani hainari Sweden NATO da changba yana lairakle amade Shanghai da lockdown thamkhibadagi sarasida lairiba Consulate General of India remote mode ta operate tawragani Ngasige na Arambai News Guwahati da Maitilon gi paw sandok chaba matang solution jaba ga loinana tabiriba singbo amukha so hanna kurumjari